Online Manipur gi numidangi pau mi ing tabiriba pumnamak puthoi laisrumna khurumjari ahanbada maroiba pau. External force kayana Manipur thugainaba honaduna lakli UCM. External force kayana ikhoi maselgi marakta nungsi nahandanaba amadi Manipur thugainaba honaduna lakli haina UCM gi President YK Diren fongdokre. Wafam asi UCM gi palal unit ki taungna thau pugadaba singkhanbagi thoramda fongdokhibani. UCM gi cherol amana hai UCM palal unit ki naungna thau pugadaba singkhanbagi thoram ama ngasi palan gi ibudaw pakhang basanglenda pangthoki thoram aduda lubasigi President YK Diren fongdokhibada. Lubasi na ngasi faobada idea of Manipur da che pathajaba thamduna Manipur integrity ngangnaba Manipur mache tana thugainaba honarakpa singi mayokta miyam ga loinana mayokna duna lakli Manipur gi indigenous people singi right ngangnaba ikhoi masel nungsi chanana hingminana ba honaduna lakli Manipur gi miyambu external force kayana ikhoi masel gi marakta amana mabu thajanaba drug lalunba singi lan asigi horakpham munna thidoktuna khundaminariba furup singna punna thengnaminaba mathau tai asigumba saraulang siliba sing tungda awafam tahogani haibasi khantaba matam oire mangna hai palal asi yamna maru oiba furup kayana khundaminaba mafamni mafam asi dai khoina mayamba amagi role lauduna punna hingminaba punna chawkhonminaba hotnabada choba thodang lominasi haiki nauna khalaba thau pugadaba sing adudi chairman da pukrambam ibotombi vice chairman da ti ibohol amasung mutum pulinna chingbani tongan ba thodokta ani lekhidre tongan ba thodokta turel da taba yauna mioi ani siraga leiramle pausina haribadi ngasi ayuk pung 9:30 rom tabada Imphal police station gi manung chanba kangla gi awang thangbada leiba kangla pata nupi amagi asi bhakchang tawthorakpa miyamna thengnarakre Classic Hotel gi mapa oiramna kangla pata sina tawthorakiba mioi adu hauzik faubagi oina masak maming khangba ngamdri mafam aduda Imphal Police ki team ama laktuna yengsin khibaga loinana postmortem gi damak rim smoke ta thamkre laikhidraba mioi adu chahi nifurong gi leng oigani Meitei mali hairi amarom da hauki batang tara mari gi nungthil pung ani rom tabada iringbun police station gi manung chanba basikhong kongba irong gi Imphal Turen amadi kongba turel ga tainaba mafam amada mamanaba singa loinana iroiduna sanabada isingda irangna duna thiba khangdana leirakhiba kumbidagi hojikna kakwa lamdai bungda leiba longjam kanta taragani thoi apokpa kumar ngasi ayuk lilong thong makhada asi bhakchang oina fangle hairi ngape ma ahingba macha ama yosilluba angang ama laikanaba ngamdana leikhidre hek tabada nungaitaba thodok ama oina tha nipa da ngariba angang nupa macha ama ngape ma macha ama yosin khibadagi panduna laikanaba ngamdana leikhidre Hariba thodo ase Thoba district ki Khangabuk part 2 Maisnam Laikai da ngarang numidang thokibani pausina haribadi laikhidraba angang adugi maming thoihenba kawi asengba maming nate apokpa khundong bam maintain kawi apokpina puja kawi ngarang numidang angang asi maboka loinana atopa yumthang naba imung amada changlubada imung dugi mi ama labuktagi nga faruraga haidokpa matam aduda electric mut khibadagi matam aduda angang aduna nga adu yosin khibani mahakudakta Thoba district ki hospital da pukhatpada rims ta refer torokpadagi purakpada laikanaba ngamdana leikhidabani Delhi mifam ga mari leinana kokomi amadi amukona tongan ba wafam kaya thamlagli Ministry of Home Affairs na kauduna Delhi da pangthokiba mifam gi paudam miyam da karigi piba ngamdribano haina kokomi amasung amuko gi maikaidagi hangladuna mifam aduda Manipur miyam gi ihul khangna firef loram labadi miyam da paudamba ngamlomgadabani haiba wafam thamlagli Ngarang Delhi da Meitei Naga amasung Kuki MLA sing kauduna wari sanakiba adugi matangda kokomi gi coordinator TA Somerendro na amasung amuko gi president Nando Luwang na mathaki wafam asi fongdong narakhibani kokomi gi coordinator TA Somerendro na fongdorakhibada Manipur gi puwari da yamna lumna lawba nungaitaba numit amasu oiriba Black Day numit asimaktada mifam pangthokiba si nungaitaba poi Manipur da thokliba wathok irang asi MLA masel yanaraktabadagi haurakhiba natte Masidi kuina sem saraba matungda ohelakibani lanasi central laingang na loisiningba matamda loisinba yabani haiba wafam thamlakli mangna makha tarduna India gi chief of army staff na Manipur da changlakliba mitop sing asi Myanmar da chathariba lanasi na maram oiraga matwai kanjanaba sensilakpo oibana makhoibu changjapam piba mathau tai haiba wafam kokomina taramna oi adubu mitop sing asigi refugee camp ningthina thamduna amadi mari makhong lawraba matung Manipur da khak thambagi mahutta leiba asigi tongan ba state sing da su thambiu haina su TA Somerendro na fongdoragli Delhi mifam asigi madangda All Manipur United Club Organization amuko gi president Fairoijam Nando Luwang na mifam aduda Union Home Minister Amit Shah amasung Chief Minister Nongthumam Biren Sarugya kidaba simak laibak thibani mifam asi Manipur thokliba irang asigi waroisin puraknaba
कौबा मिफमनी हाइरगसु कांग्लू मसेलगी मरक्ता तोखाइबा मियेंग थंबा मानबा मओंगदा मिफम चथखिबा चुम्मा खोंगथांग नते मणिपुर लेरिबा पॉलिटिकल पार्टी खुदिंगमकी लुचिंगबा सिंग तौबगी महुत्ता कांग्लूपता युमफम ओइबा एमएलए खरा खक तौदुना वरी सानाबना वारोइसिन पुरक्पा ngamloi haiba wafam thamlagli mahangna makha tarduna home ministry gi akhanaba agenda amada khana nainabagi mahutta kuki MLA singi maikai degi makhoina taliba tokhaiba lengang amagi firep hongloi hairabadi lanasi loisindana adumak leikhigani hairibra kuki MLA singna manipur gi apunbagi saktamda singnarakpa wafam thamlakpada home ministry gi maikai degi akanba wafam thamloidaba oirabadi mifam kaubagi wan tok leite haina su phongdorakli Manipur की बाउंड्री असी सेमदोंगनबा होनरगलबदी UN चार्टर अमदी इंटरनेशनल लोग याथिंगबसी थुगाइबा थोकनी MIYC इंडिया ना लिसांग सिना मणिपुर मचे तानबा इथनिक लाइन अमदी टेरिटोरियल इंटीग्रिटी तत्तना थुगाइनबा होनदुना इंटरनेशनल लो खुंगाउनरिबसी मणिपुर इंटरनेशनल यूथ सेंटर MIYC ना पेंदबा फोंगदोरगली ngasi MIYC na press ta thadorok pacherol amagi matung inna manipur gi miyam na matam pumbada mama laiba ki territorial integrity amadi puwari dagi leyaklaba saktam kanjana balengdana leiri adubu india lengang na handak sanarakli ba political gi oiba rajniti da indian constitution gi article 3 asi season naraga manipur gi boundary asi ethnic line na khaidokna ba honariba asi manipur gi integrity da chawna singnari karigumba thawong asi paikhana ba honaraklabadi manipur gi miyam gi historic rights mirai ba tanatana state amagi territorial boundary ngakchanaba leiriba uti possibilities international law gi principle da akaiba oigani indian parliament da state amagi boundary semdok semjin gi sakti article 3 na pirabasu 1949 da laikhiba controversial amadi coercive circumstance ki annex amana manipur asi atopa state ta chatnariba legal category asi manipur da chatna de maram asina article 3 asi manipur gi territorial boundary semdokpada chatnaba yade hairi amarom da india asi united nation charter gi signatory ama oibana article 2 4 January masigi article asina state amagi territorial integrity da semdok semjin tawbada athing balai karigumba manipur gi boundary asi semdok na bahonaraklabadi UN charter amadi international law gi athing basi thugai bathokani hairi aduga non state actors amadi illegal immigrants singi damakta india lenga ki wakholon asi manipur da ethnic line asi thamliba asi aina yadaba khaktana tana tawfam thoktabani karigumba india na ethnic line sizin naraga Manipur bu mache takrabadi masidagi horakpa irang di mangda fauba mangdaba irang oirakani hairi cherol asina hai separate ethnic territories semnaba manipur gi issue gi variation purokpa ngamloi manipur bu mache tanaba silaklabadi manipur gi civil society group singna kaidawnungda yaba ngamloi masidagi thorakpa fafattaba thaudokna manipur gi irang khak loiroi Manipur gi territorial integrity ngaknaba lauriba khongthang asida United Nations International Legal Body sing civil society sing na kupna yingsin biduna mateng pangbiu haina su Manipur International Youth Center na pukning chingsilakli